Russia amasung Ukraine gi lan chap leptuna leire. Russia amasung Ukraine gi marakta soknariba lan asida maikai amatana ningthina khumang sauksin bangamdana leire. Lan asi chap leptuna leibaga chap manare haina Ukraine gi intelligence ship na phongdokre. BBC ga wari sanabada Ukraine gi Defense Ministry gi main intelligence directorate ki chief Kirilo Budanovna lan asi machi lengdre chap leptuna leire haina phongdokhe. Haukiba November thada Ukraine gi forces na Kharom da leiba Kherson City ningkha tamhan khraba matungda laibak ani sigi khwaidagi tamthiba lan ase Nongpok Donetsk lamdam ge Bakhmut ki akoibada soknakhe mafam kayada Russian forces ase haujik masa ngakthokjabagi phibamda leiri aduga kilometer lising amarom sangba front line de Ukraine gi ground operation su ningtham thana maram oiduna yamna tapthare haina thajare Russia asi haujik yamna thina mang taktuna pumloi loibagi phibamda leire Russian sarkar na muganna misam singh Lanmi waina khomgat pagi thabak sathanaba phirep lawkhre haina thajai haina Budanov na haike Ukrainian forces su mafam gayada lan khumang sauksin bagi resource leitre maikai khudingmakta aikoina makhoibu maithiba piba ngamdei makhoina su ngamdre aikoina hojik anoba khulai pirakpa amasung hena advance oirba khulai pirakpa du ngairi haina Budanov na haike tha asigi anganba sarukta Ukrainian official singna mathang sahi haurakpada Belarus ki maikai dage Russia na mugan na laymay gilan haurakpa yai haina warning tawkhe Budanov na di Russia na Belarus da gilan darakpagi wapam laite Belarus da Russia na tawriba kaya si Ukraine gilan mising kha amasung Nongpok dagi handoroktuna atay mapam da saithokana na ba tawriba ni haina phongdokhe haujik maki waina Belarus dagi Russia na Ukraine gi capital Kyiv natraga awangi area da landana bagi damakta sem sabagi mami amata ude haina intelligence chief asina haike Russia na chathaba landa Belarus na pangsin bai base Belarus ki khunai na makhata na support tawraroi haina thajai amasung Belarus ki lanme lising ni fugan ipana sisu kadai phauba sem sari bano haibasi wahang hangningai oiri haina Budanov na haike masina maram oiduna president Alexander Lukashenko na mahaki laibakpo mang takpadagi kananabo khongthang pumnamak lawkhalibani haina Budanov na haike Russia na ing 2014 da khudum chansin kiba Crimean Peninsula yauna Russia na paisin duna lariba lamdam pumnamak Ukraine na ningkha tamangani haina Budanov na haike Soviet Union kai khiwaga iroina na Ukraine maning makha tamle haina ing 1950 marfudraga mathoida laukthokpa matamda oi khiwa Ukraine gi ngamkhai pumnamak amuk hanjingani haina spy chip asina makha takhe Russia Syria amasung Turkey na lan gi matangda khanakhre Russia Syria amasung Turkey gi foreign minister sing Russia gi capital Moscow da unaduna ing 2011 dage lan thogliba Syria gi phibam matangda wa khanakhre haina Russian Defense Ministry gi paw man haire Ministry gi warol amagi matungin na Russia gi Defense Minister Sergei Shoigu Syria gi Defense Minister Ali Muhammad Abbas amasung Turkish Defense Minister Hulusi Akarna unaduna Syria gi crisis refugees singi issue amasung Syria da extremist group sing punna thengna bagi matangda wa khanakhi haire Syria gi amasung apun balamdamda phibam khara phagadana ba Masigi format asida makata na wari sana bagi tangai fadava lay haina maikai ahumang na yanaki haina warol adu da haike aroi bada tabi riba pumnamak po thagachare